Online Manipur YouTube channel aswing birba mayam pum namakpu amukka hanna taram noksari ahan badiyam namaru iba pawam update thamsage haujiku chariba mami asi Andro Police Station da imai bells maira pai bi mayam na changsinbagi video matek amani aduga mathangi update asina Fajinkhiba miyoising thadorakpa leitri thadorak e haina nauna bahren chatliba adu aran bani haina singjamai 360 dagi update ama thamjari aduga mathangi update asina Manipuri police tagine ngarang tangkun thamapan ing 2023 da pung mari makhai taba matamda combined teams 22 Assam Rifles mod bung post ki aduga 1119 CRPF and the KPI District Police Station Special Operation Group na Inspector Ludmin Thang Kipgen OC GSPM PS DK Gurung Deputy Commandant 22 Assam Rifles mod bung post Inspector BK Beg OC D119 CRPF conducted joint search operation at general area of Kel Hangnom village Kangpokpi district. The teams have recovered 4 numbers of mortar bomb mari phange at around 5:30 PM which were kept hidden under the bushes. Jungle manung amada thamamba mortar bomb mari haiba search operation asida Fajinkhiba mami amani mayam aduga mathangi update asina Defense Minister Rajnath ka unakre PM ga tanaraga waroi purakna bagi thajaba pirakre Manipur da hojik thokli be irang asige waroi sin purakna ba mari lenena Delhi da hojik kem tawduna leiriba MLA Minister Singh Defense Minister Rajnath Singh ha unaduna thamba yaba wafam Fajinkhiba ga loinana Prime Minister unahanna ba hot nabiyu haina su taksin kre Defense Minister no Manipur gi Minister MLA Singh gi wafam ningthina tabi baga loinana Prime Minister unana ba su mahaki maikai degi hotna ge amadi Manipur gi phibam masiga matang da waroi purakna ba Prime Minister ga mari leina sing tana duna thabuk lokhat ke haibu wafam thamlaki hairi haukiba numit kharni gi mamang degi Delhi da lairiki be Speaker TS Sartebetana lusingba Minister MLA Singh gi kangbuna Union Home Minister Amit Shah ga mathang unaba haukiba ga loinana PMO da Cherol amathajin duna unana ba matam pibi na taksin khibani ngasi nungtin pung amata ba matam da Delhi da kem tawduna lairiba MLA Minister Singh gi team aduna Delhi da laiba Defense Minister Rajnath Singh ga Delhi da laiba mahaki residence ta unaki ba da Manipur da hojik thokli be irang asi gi horakpham asi ain kaina Myanmar rom dagi sangsilakliba narco terrorist sing kuki sing na Manipur gi singi lamda umang kokthok tuna popi pambi sing paksanna na tharakpa amasung Manipur budrak ki lamdam am ohenna ba honarakliba asina mayek sengbo wafam sing Fajinkhiba ga loinana ain kaina Manipur da sangsilakliba narco terrorist sing kuki singbu takthok khinaba amasung popi pambi Thabat thingnabagi wafam su Union Home Minister da thamki hairi ngasi nungtin pung amadagi nungtin pung ani khara henba phawba da Union Defense Minister Rajnath Singh ga unaruba adugi matang da unabada saruk yaruba MLA kharga Sangai Express na telephone gi khutang da wari sanabada ngasi Defense Minister ga wari sanaruba adugi positive response ningtina phangki haina phongdoraki Union Defense Minister ga amukta unajage haina pawhek pikhibaga khudak ta unabagi matam piraki haina paladuna MLA Singh duna hai unabadu da MLA Minister Singh gi maikai dagi Defense Minister gi mafam da mamang da India gi Prime Minister Narendra Modi amasung Union Home Minister Amit Shah gi mafam da pikhiba cherol na yaukiba demand sing adugi aiba cherol amasu pisen ki ngasi unaki badu da Manipur da haukiba me ahum dagi hojik phawba thamari henjilaknaba chapchaba woroisin purakpa ngamdana leiriba state asigi hojik oiriba pibam gi matang da ningthina paudam duna khangan ki hairi MLA Minister Singh gi maikai dagi thamki wafam sing ningthina taraba matung da Manipur gi irang asi kari tawraga phagadagi haibagi wafam Defense Minister na MLA Minister Singh gi mafam da thamlaki center na kan ba meeting sang duna waroisin purakna ba hot nabiyu hojik thoklibi irang asi thamari helakle MLA Minister Singh asi Delhi da laktrabasu yabani irang asi Manipur lenga ki maikai dagi loisinna ba Panakan na hot narabasu hojik phawda loisin ba ngamdana leiri center gi mateng yaudana irang asi loisin ba ngamloi irang asi sop taunaba Manipur gi youth kaya amasumi Manipur gi youth kaya amasumiyam gi aning ba pamba matung ina Delhi da lak khibani haiba wafam Union Defense Minister gi mafam da thamki hairi Manipur gi hojik thokle beirang asi center na solve tawna bagi lambi ama puthok pituna Manipur gi Chief Minister ga ta naraga athuba solution puraktuna santi da hanjinna ba hotna biyo haiba wafam Union Defense Minister da thamki hairi Manipur da hojik rules of law leitabaga chapmanare state lengak na fana kan na hotna duna rules of law leina ba hotna rabada awaba kaya mayuk nare center gi mateng yaudana irang asi laksin ba khak ngamloi haiba wafam MLA Minister kaya gi maikai dagi masa gi oiba wafam sing thamki hairi
मणिपुर की सिंगी लमदा पोपी पांबी थाबा थिंगनबगी चपचापा पॉलिसी अमसुंग थबुक पाइखटपियु बॉर्डर फेंसिंग की थबुक निंगथिना अथुबदा यामना थुना पाइखटपियु हाइबगी वाफम डिफेंस मिनिस्टर की मफम दा थनमखी हाइरि मणिपुर दा अथुब मतम दा एनआरसी चतनबगी वाफम यूनियन मिनिस्टर दा थमलमखी हाइरि मणिपुर पोपी मंगहनबगी मतंग दा डिफेंस के माइकैदगी एयरक्राफ्ट सिजनबगी वाफम अमा सोशल मीडिया दा हाइनरिबा अदुगी मतंग दा करी लेबगे हाइने यूनियन डिफेंस मिनिस्टर उनबा अदुदा MLA अमगी माइकैदगी हंखिबो हंगी पाउखुमदी यूनियन डिफेंस मिनिस्टर की माइकैदगी हौजिक फाउबगी ओइना अदुगुम्बा अमता लेते वाफम अदुगी मतंगदा महाकी ओइबा नॉलेज अमता लेते हाइना सुफोंगदोखी हाइरि यूनियन होम मिनिस्टर अमित शाह की मखाताना MLA मिनिस्टर सिंग उनबगी मतंगदा दिल्ली दा लेरिबा MLA सिंग अदुना संगाई एक्सप्रेस दा मखाताना हाइ हौजिक फाउबदा MLA मिनिस्टर मंगा साबा टीम अमन यूनियन होम मिनिस्टर अमित शाह गा उनखरे पुन्ना टीम तरुकना उनगदबनी हौजिक मखाताना यूनियन होम मिनिस्टर गा उननबा टीम अहुमना मतम गाइदुना लेरि हौजिक चतरिबा पार्लियामेंट की मिफम असि लागलिबा सेप्टेम्बर 19 दा लुइगदबनी मधु हेक लुइबा नुमित यूनियन होम मिनिस्टर अमित शाह गा उनदना लेरिबा MLA मिनिस्टर सिंगी टीम अहुम अदुगा उनरबा याई हाइरि यूनियन होम मिनिस्टर अमित शाह की माइकैदगी मणिपुर की इरांग असिगी मतंगदा सबसाबा पाउखुम अमसुंग थबुक ओइना करिगुम्बा खरदि पाइखलकपा याई हाइना MLA सिंगदुना थाजबा फोंदोरखी वीडियो सिंग बिबगीदमक्ता मैम पुमनंगपो अमुक हना थगचरी अनौबा अपडेट कीदमक्ता ऑनलाइन मणिपुर YouTube चैनल असब सब्सक्राइब तोबिरमु थैंक यू सो मच।